Akasvani Imphal, Ketrimayum Chitrabhanu na pau paziri ahan badamaru iba pau. Raise sige tongan ba mapam singda security force na tibu humbuki tabaglep na chathari. Asam ke Mukhyamantri Himanta Biswa Sharma hairi Raise asida santi raksagi fivam pagalakpadagi hingsagi tabak singthaninga oina hanthare amasung Lok Sabha na ngarang Jammu and Kashmir Reservation Amendment Bill 2012 amasung Jammu and Kashmir Reorganizational Amendment Bill 2012 pass tawkhre. Security force na rise asige tongan ba mapam singda thibu humbugi thabak lep na chathari Manipur police control room dagi khangalakpagi matung ina Imphal West Imphal East Kaching amasung Thobal jilagi jingnaba mapam singda thibu humbugi thabak chathaki hairi amaromda National Highway Kuntratar Imphal Jiribam lambi amasung National Highway ani Imphal Dimapur lambi da punna mal puba gari chatuk hena ningthi nangak senduna Imphal yorokre hairi Mapam kayada security force singna thamduna pamdaba thodok sing thokna ba mikum naum singna leiri haina pau sina makhatari Indian Army Eastern Command gi General Office Commanding in Charge JOC Lieutenant General RP Kalitana Luchingba Makok Thomba Lanmi gi mihut kambu amaga Rajapa Anushya Wiki amasung Mukhyamantri Nongthombam Birenga ngara unaduna Rajya asida santi purakna bakhanakre Lanmi gi Makok Thomba kambu aduna Rajbhavanda Rajapalga Han unaki maduda Rajya asida thoningdaba thodok sing thokdana ba security gi oiba ngaksel gi thabak lakona na bakhangan ki hairi Rajapalnasu Rajya asida santi purakna ba mahaki oiba wakalon sing khangan ki haina social media da thagalakpa warol amana hairi tungda Mukhyamantri Nongthombam Birenga su unaduna Rajya asida hojik oriba phibangi matangda khanaki hairi Rajya asida yusungba amasung yombada thamlamba athingba lokthokle Hyber Rajya gi Mantrimandal gi waripu maike kiyadigi yaningdaba phungdo narirlingai cherakta Kangpokpi zila da di free Liquor Free Town Campaign chathakre ekhogi Kangpokpi jila gi paumin hai tha sigi manga amasung tarukta Kangpokpi town da leiba hotel amasung tongan ba dukan singda changduna yuyon bra haibadu yingsinki KTCF amasung Anti-Drug Cell Kangpokpi Police ki mieng makhada jila sibu Liquor Free Town ohenana ba thorang asi paikhalakpani hairi Kangpokpi Police ki oshina su mapam adugi miyamna campaign asida mateng pangbiu haina appeal tawri Haksel Mantralaya Makhada National Board of Examinations in Medical Sciences na senduna ngarang heart attack torpa matamda cardiopulmonary recitation karamna chathagani habigi matangda miyam puna khangmina bagi thorum ama pangthokre lebak sing batungna video conferencing gi khutangda pangthoki ba thorum adu Manipur oina Sky Hospital gi conference hall da pangthokhi Indian Medical Association IMA College of General Practitioner Faculty CGP Manipur da Best Chat Brands IMA CGP Faculty ki manapi dakle IMA CGP Faculty Manipur ki Director Dr. Syam Kumar Lashram da khwaidi ki mathau nitina toba Director ki manapi dakle Kolkata gi National Medical College da ngarang pangthoki ba IMA CGP lisingani kolhumdoi gi National Conference da manasing adu yenthoki bani Cherapur Young Sporting Association Khangabona Senior Chahi Sigi November Kundeki Chataraki Batari Shiba Open Khangabu Inter Village 7A side CYSA Trophy Lisingani Kulumdogi winner CYSA na oire Final match aduda Yumbu CYSA na KJ Kesibu Panjil Manga Amada Thoidino winner oikibani Imphal West Imphal East amasung Thobal jila danga si ayu pung manga dagi numidang pung tara fawa curfew komthokli aduga Bisnupur amasung Kaching jila gi oinadi ayu pung manga dagi numidang pung nipal fawa curfew komthokli tabiriba pawasi Akasvani Imphal dagi ni Asam gi Mukhyamantri Himanta Biswa Sharma hairi Rajya asida santi raksa gi fivam pagalakpadagi hingsa gi thabak singthaninga oina hanthare tongan ba thodok singa mari lena ba case singi mapung pha ba while phangan ki bigi changsu chada chama hen ba ngamle Gawati dangarang pangthoki ba pawgi mifam amada Himanta Biswa Sharma hai English ngani kun mathoi da leki ba case masinga yengna bada lising ani kun thoi da di singthaninga oiba mong da hanthare lunena mapung phawa while piki bagi changsu hoki ba chehi singa yengna bada chada taratur ki chang de hengatle mangna hai nupi amasung angang da chathaki ba crime sing da chada yangkai mathogi chang da hanthare masi Rajya Sarkar na miyangi da makta pakhatpa thorang sing adu mai pakpagi khudam amani
Lok Sabha na ngarang Jammu and Kashmir Reservation Amendment Bill 2016 amasung Jammu and Kashmir Reorganization Amendment Bill 2016 pass tawkre. Jammu and Kashmir Reservation Amendment Bill 2016 ase Jammu amasung Kashmir Reservation Act 2003 degi semdokpani. Act asina schedule caste, schedule tribe amasung tongan ba sotaraba kangbu singna professional institutions singda thabak changba amadi mahi masing tambada khudong chaba piduna lakhibani. Amoramda Jammu and Kashmir Reorganization Amendment Bill 2016 na Jammu amasung Kashmir Bidhan Sabha gi hana lejaramba set masing marfu humdoi degi marfu darada hengatpagi wafam yauri madugi manungda schedule caste ke teret amasung schedule tribe ki mapan reserve tawduna thamli loinena uparajapalna Kashmiri migrant community gi maraktagi mihut ani khanbagi ayaba piri makhoi gi manungda nupi mihut ama yaugani. Pradhanmantri Narendra Modi na Uttarakhand Global Investors Summit 2016 hayang Uttarakhand gi Dehradun da Labour Forest Research Institute ta hodok lagani. Niminini chathagadaba mipam asi Peace to Prosperity haiba them da pangthokani. Mipam asina Uttarakhand bu anoba investment gi pantung uhen bangam halagani. Masida malem gi delegate sing amadi investor lising henbana saruk yagani. Pradhanmantri Narendra Modi na Indian Space Research Organization gi Chandrayaan 3 gi propulsion module mai pakpada thagatpa phungdokre. Pradhanmantri hai masi Bharat na yamna chawna mai pakpa amani masina English ngani nifuda Bharat macha ama thagile maida thana na bahaiba Bharat ki pandam adu mangpaung han bangam hangani. Mizoram ta lagliba ira nimita Zoram People's Movement gi luchingba Laldu Homa Raj adugi Mukhyamantri oina wasak lorogani wasak lobagi thoram Rajbhavan ta pangthokani. Mizoram ki Chief Electoral Officer na Mikhal da mai paklaba miyoi nipu gi ming Rajapal Dr. Hari Babu da kusin nakre. Ta asige tereta vot hadana ki bas sit nipu level Raja Vidhan Sabha gi Mikhal da Zoram People's Movement na sit kuntere pangduna chawna mai pakhibani. Ngasi fongba pauche singe maruiba paugi da ma hauzik Chitrabhanu Premchand leire Premchand. Thagachari Chitrabhanu Raja asige hauzik oriba pibam na yumpham oiba pausing ngasi fongliba pause yamma da headline piduna fongli. Sinalibak pause gi ahan headline asi Kanglup ki irang nong ningthina chukhidabana maram oiraga tampakta phokthok chada nifu hanthare haina angangu machugi mayekna sub headline piri. Headline asigi makhada main headline oina poinu thada phauwan ge phangnadre aphang bakhari mamalsu mon amada lupa lising ama chani phauba yore haina headline piduna fongli. Chensil lakpa Myanmar macha sing mayum na haning labasu hanmangamdri Yamna kanna biometric enroll tawri haiba headline asi Sangai Express Manipuri edition gi ahan be headline ni MP ahumna Manipur gi wafam pukhat piu PM wangahan biu haiba headline asina Sangai Express Manipur edition gi anishu be headline ni pawasi Sangai Express English edition dasu headline pidono fongle Ichel Express ta Gaurav Gogoina Manipur ki pibam athubada yengshinnaba tangdulaitaba puraknaba road map semnaba takshan kre haiba pauna ahan be headline oire. Laldu Homa Mizoram ki Chief Minister oina wasak lauragani Manipur ki irang center khanagani haiba headline asi ponafam pauksi gi ahan ba headline ni mioitra humdoi lekhidabada leithau khulgi khunjasing khul thaluktuna chena kre haiba headline asina People's Chronicle gi ahan be headline ni Miyoi lising kayagi mit ki pina chamthoklaba miyoi tara humdogi haksang sing nongalam daida lerol chankre haiba headline asina huyen lan paugi ahan be headline ni headline asigi manung channa sub headline oina laikhidraba singi maphamda pena khongduna senbung yairaga aroi bekai khumnaba utkhi haina fongba thengnari drug supply torombagi damak Delhi da Manipur macha ani fare haina headline piba paw asisu Manipur melda fongba thengnare Ukilalobo sina kwatha amadi moreda labor state forcing da December mapangi matungda landana basem saba loikre state forcing da central forcing na support tawdabadagi awawa mayok na haiba headline asi nahal thodang pause da banner headline tawduna fongle nagata wa mafam sing natana to wa from di waroshin oiba yaroi haiba IME wa from na Imphal free festa headline piduna fongle paw asi gun fuel Tamelong Times amasung Hill Hornbill expert asu ahan be headline piduna fongle Chitrabhanu
Thagachiri Premchand Aroibada Maroiba Pau Amukhana Raise Sigi Tongan Tongan Bamapum Singh their security force na Tivum Bukitabak lep na Chatari Asangi Mukhyamantri Himanta Vishwa Sharman Hari Raise Sida Santi Daksagi Fivam Fagalapatagi Hingsagi Tabak Sing Sing Taninga Oin Hantari Amasung Lok Shavana Ngarang Jammu and Kashmir Reservation Amendment Bill Listing Nikulumde Amasung Jammu and Kashmir Reorganization Amendment Bill Listing Nikulumde Pastor Cray Paul Rizeri